Kurumjere SKTV group na butaram lokcheri Raj NONGTHOMBAM. Welcome to the Manipur Files, a journey through the past, present, and future of Manipur. How kiba April gi tang kui marida jiribam da mari mangatar wa batare mesere jiribam the silcher maruina jiribam chanagun the national highway number 37 the chakraba matung the chief minister na how kiba April gi tang tra da muk senapati gi khongchat si national highway number 2 the chakre aduga ngasi na muk national highway number 202 Imphal UKHRUL lambi da UKHRUL tana chakre aduga UKHRUL chapagi lambi sira tongan ba khul macha lambi ler ma mayam singa siga unakri masira tongan ba community kuki amadi tangkhul ani baki community sing yauri community ani siam kanna February gi tang nipan onwards adi lengak si hekla ba matung wa KHEMCHAND'S UKHRUL lenga se la matung numin mari ni leraga February gi tang nipan sidagi hairi ba mafam masida conflict si horokhibni aduna hairi ba conflict na affect ori ba community ani gi miyo singa wari sanaraga mafam madugi makoi awaba nungai tabu khudong chada mayam gi matang da wafum sing tar matum da chief minister gi maike degi mahaki appeal hai batare ko gi second world war phauba malemani subalanjau phauba wari sanaraga loisen khibni mar maduna manipur te leriba conflict si su wari sarga loisen banatna masiki atoppa upai leite mar maduna myam tapthabiyu haibagi wakhalun tapthabiyu habi hamna chung phandu gi maruina thawai kuki khulda changami aduga sarkapung tangkhul gi khulda su changami aduga sangkai da su changlami sokbau do changlami aduga ramba changami aduga aroiboina ko gi district headquarter UKHRUL gi mini secretary pangthok patharomam da su saru ya kya tara aru hairi ba thorop sing ase maruina ngasa gi repeatedly ko gi peace ki dialogue is very important have you se hanjan thami have tara duna chief minister su mamang da April ge tang tara da senapati chapa matam da mafam atu da permission hangwa hum da su chali ba khongcha se karino ha matam chali ba khongcha si kaino ina ko gi journey of peace ki journey amo ina low ka su kaidi have you su phondo ki maram duna peace of journey se jiribam da gi haukre tang mari da gi adu matung da tang tara da senapati chale du ngasi tang tara ga tare da sida UKHRUL chali next si ko gi tenopol obi ai tenopol da sang ba yani yaro have gi ko gi ultimate pirak po ofna singo yam lai madusu yaning da ba atopa organization amna phondo pusu leri and also churchampur su sala bi ai have gi ofna singo mayam mathang thang leri ha tara highway marui ba highway manga ni aduna highway manga sing asida ahum ding asi complete oigre ani lemhori Imphal tenopol have the more lambi national highway number 102 natrage SN highway 1 lemhori aduga ko national highway number 150 Imphal churachampur chakhiba lambi have tare masi su wal hori tan hairi basing su mathang chalaga peace ki message si maruina dialogue natana peace ki lambi leite hai basi chief minister na hanjan chale mafum khodi makta hairi aduga maruina jiri bamgiri ka hena mayam dagi pibam phana lehuri habi apna chung mayam thame aduna chief minister gi ngasi gi UKHRUL gi visit asina maroina conflict yam kanna tawnari ba mafam adugi UKHRUL gi praja sing maroina kuki amadi tangkhul sig marakta khar dor besu understanding pork bada dialogue porna hona matam da masi oiling oigadur bada catalyst am oigadur bada and larger perspective ta Manipur da leriba ongoing crisis se hi ohum phagador ba adum laba crisis asisu dialogue torga peaceful lambi da langna hona matam da mai pakpung ngodori ba whereas valley dadi hojik su trong lobby incident na maram oiraga adumak curfew leriba curfew phajana completely komthok triba and also internet su dum makhatana shutdown toriba school college mahiro sing chapangam driba numidang obi ai aduga nungthin gi matam do obi atung adong mafam sing sida lambi thingba na traga khongjang changchen bagi akan ba pen da bagi kholaw mayam marak sida chief minister gi peace ki message chingi tungan ba district the chali basina kanai fawo effective oi bangam gadro gi habgi matang sida khana nenong tam tanga SKTV gi studio length in the library basi ahan namakta da Manipur University gi retired professor oja W NABAKUMAR ni hum to NABAKUMAR MONGTHOMBAM. Welcome to the show. Appreciate you joining. Also joining us Manipur University ki economics department ke professor Dr. CHINGLEN MAISNAM ni oja CHINGLEN MONGTHOMBAM. Welcome to the show. Appreciate you joining too, and also joining us the Imphal Times ki editor RINKU KHUMUKCHAM ni RINKU MONGTHOMBAM. Welcome to the show. Appreciate you joining too. Ahan base oja NABAKUMAR dagi open tau jagi oja kamai yang BBI khongchat se matang district ahum hai batare already mayamna sensitive oiba khwaidagi chatpada khudong charo de mafam ne hai ba mafam sing se chief minister gi wen disakhre adu mayam hari si chief minister di magi akan ba heavy security galor na chatpani na madudi anyone can roam around like that adu chali ba khongchat asina khara positive oiba changes porakli natraka porakna bagi potential lai haine kamaine thambi bi yari whereas trong lobby incident matungda trong lobby incident hal na sop to bagi wakan khan da ani si side by side adum jala laga trong lobby incident is a normal incident haidi ko gi violence natraga protest natraga miyam gi pen da miyam se new normal ge type this is a new normal
in this new normal I can go for anywhere for peace habagi mami amad happy ta malik kuma yeng bi oi ras hangiba wang siam phajaba yam significant oiba wang ne na thamjage ko aduna koi honorable chief minister na ngasi ukhul chaliba khongchat che masi through different lens tongan ba lens ni ko yeng ba yai aduna kitang positive oina lowa masigi merits karino masigi significance karino aina nei na basu yai loina na masigi demerits sina kari to halli ai koi rang na palliba thui basida hauji irang lei basi koi na new normal am oina lora kanda adum normal sine na lothoga tawgada ba thabak na tawdraga atopa mafam da hana tawgi strategically soibagi mawong su leibagi adom tagi nakandagi yeng su yai ko adu aina ahan bada ai point on the thamjaning basi ahan bada some this honorable chief minister amana Manipur gi tongan ba district sing da chala iba sing sigi at least masigi symbolic oiba aduga masigi administrative oiba aduga masigi kari haini ko gi strategic oiba significance of kaino habi point kitang thamaga mathangi demerits to ai lake ko ain ahan ba yeng jabasi akoi hojik praja miyam sigi marakta akoi tamda leiba mioi singi marakta su akoi sing the administration laitre tamda da ma administration laire sing the law laitre tamda the sing the law si adum chana dare tamda da ma lairiba constitution gi khangde any curfew si gi law si chana ba dona laire haibagi pose ngana ra matamda akoi gi honorable chief minister laipa state amagi chief minister amana maru ina border district sing si the chatpase masi sing the administration ki authority se lairi haibagi symbol ama oina loba yeng ba yai masi symbol ama oina thale mangseng na symbol oina madugi chatharak ba thabak to di haujing na symbol oina yeng ba yari haubuda ngai bani na adubu masigi matung da thabak na ilak tabara haibado adubu de ko yengo matam oiri aduna haujing ma ki ai symbolic oi hai jagi aduna administrative significance the symbolic significance yauri madam di sing the law laitri state amagi chief minister na chadamni na mapam do the administration to ga haktheng na thengna ga maru ena mu borders yam na sensitive oiba porous oiba border ni na border si da state gi administrative authority amakak lairi haibado unna bagi symbol amu ena lobai aduga strategy oina koina yengma matam na maru oina aina su haijariba Churasanpur sala aba karigumba sege ko ye na se more sala aba oira ga di ukhrul sala ga di masi porous oiba tonan ba pot amani dana sigi strategy da gi yeng ga su laidiba khoi gi insurgency la lauba singi boida su amagi or sigi pot si da haktheng na chief minister mana masana ururaga security gi mioi singa khanaba matam da su ground reality do hena khanga kanda hena authority si mapung phana kaino to ba yagani haibagi exercise to ba yagani haibagi symbol do dani sigumba matang si da yenguraga di akoi masai koi honorable chief minister na tongan no border district sing the chalak pasi yam phaba administratively strategically symbolic oiba mong da phai ane lobai aduga ani subada aina muk laksara kanda hausi Manipur si akoi tampak si da irang auri sing da di irang leitraga su tampak da irang auri Manipur gi tampak ki district manga makta akoi curfew lady maruina Bisenpur district di yang curfew relax tawdi hali Beli gi district mari da pung manga pau relax tawraga so sigum matam sida ai koina yengning basi sisu yamna important ba posak ama kangida aduna sum thadokna leiraga di ngasai raj na haiba new normal siama la pa dona new normal ama leiba dona people da sum feel to holaga na akoi si heavy sweat to hon bagi pot ma sum leire aduna people da si sum heavy sweat to hon gi bai base administration gi so apabanate aduga people gi so apabanate aduna district sing da chatpaga loina na equal emphasis si lairiba Manipur gi tampak ta lairiba law and order gi situation si home minister ga tanaraga natraga chief minister na magi security ke no singa tanaraga karam mongda akoi gi thabak oina utpa ya bagi haibagi pot yengba mathau tai na khali masi am study to bai mathau tai khali madam dingaram ta da torong lawi gi jc ga wari san gi ba matam da crackdown tawri haibasi minna uba mawangda pangthokri thabak oina pangthokpa ude masi peningai oide kaina prajagi jc gi nakandagi phongdorakpasi masigi matangda aina sum uzabada ngarang phongdokrakanda police ki nataga security ki nakali si tawri abi thabak kasi iru ude aduna di people da ngasagi chinda mak haiba
ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯗꯣ ꯆꯤꯡꯗ ꯆꯠꯂꯤꯁꯤ ꯌꯥꯝ ꯄꯩ ꯁꯤꯝꯕꯣꯂꯤꯛꯅꯤ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯏꯜꯂꯛꯇꯗꯅ ꯍꯌꯦꯡ ꯊꯕꯛ ꯑꯣꯏꯅ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯇ꯭ꯔꯁ ꯗꯦꯐꯤꯁꯤꯠ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗ ꯊꯥꯖꯔꯛꯇꯕ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯇ꯭ꯔꯁ ꯃꯥꯡꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯆꯤꯡꯗ ꯆꯠꯄꯤꯌꯨ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯄꯤꯌꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯕꯤꯌꯨ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯂꯣꯁꯤ ꯑꯦꯟꯐꯣꯔꯁ ꯇꯧꯕꯤꯌꯨ ꯁꯤ ꯂꯩꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯇꯝꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯉꯁꯥꯏ ꯔꯥꯖꯅꯁꯨ ꯃꯊꯛꯇ ꯄꯟꯕꯤꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯇ꯭ꯔꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯁꯥꯇ꯭ꯔꯁꯤꯡꯅ continuously hafta ama helaba larik tamba phangtaba is 10 days complete 10 days phagre sigi masigi impact si society da kam lerakani masi khanna baya sigumba punamak se yeng heraga lairiba CSO su haige natraga JSC bu oida su mayanga wari sana biraga praja na pamisi kaino na praja gi policy phasana rit tawbiraga security point of view dagi administrative point of view dagi praja gi policy phasana yeng biraga praja se khitang nemda bayana ba kari thabak tawba yaga dagi nemda bayana ba convince tawba yana na ko thabak paikali thabak paikata bagi pn da bodoni majik ladies wai khudak ta justice phangno haido di mi pung khudimona yaga da wapam adu so tawri ba thabak sida kadai on khoma जाउसना थबक ओइन एक्शन ओइन उरगे चिन्द नतबा राइट वाही द नतबा थबक तो उल्हन बगी थबक से सोम नाकन मसी सुम थादोक थमगा अकोइना सिंबोलिक ओइना चिंगी डिस्ट्रिक्ट सिंग द सुम क्वेश्चन चतन लैबसिना सु एडमिनिस्ट्रेशन द फेलियर म ओइरकनी अदुना चकपगा लोइना पैरेलल ओइना समानबा थबक पाइखत दनिंगी अदु वाइना सुम येंजबा मतमदा तंपाकी लैरिबा लो एंड द ऑर्डर की सिचुएशन जिददी चिन्द बुदी फरा अनि तौरा अनि हाइबगी सुम तौरगसु थबक ओइना प्रजाना उबो फंगदबनिना प्रजागी पेंदबसिना मरम ओइदना कर्फ्यू की पुंगफम लोइरा कांदा डिस्ट्रिक्ट की मरोइन इम्फाल की मया सिंगसिदा हौरिबे इहौ तौबा खुदिंगमकी नोमगी मी तरेट अमा निपान अमा तारा अमा सुम सोक्सलकबसिना न्यू नॉर्मल सेमा ता उहन्नबदो मी सोगलकपा दैदे नोमगी मैरा खोंगसा चटपा गाइसे नॉर्मल नि हाबी परफॉर्म द सुम लैथोक्रगदि मणिपुरी मसागी एडमिनिस्ट्रेशन द अचौबा लापसेस अमा लैदना शांति हंजलकपदा यामना खुरौ थांबा पोट अमा क ओइगनी अदुना सिगी नाकन सिदा येंग मतमदा मागी खोंगसचे मसी अफबसु लै सिग्निफिकेंट सु लै लोइना प्रजागी तौरीबा थबकसिंग सिदा खितंग माइ ओनसनबा वाटपा दोंगना उबा मिटेंग दगी येंगगदि खितंग हेन मिडेंग सिदा मिडेंग संगनबगी पोसु right yamna symbolic oi ba yam phajaba khongchet singni mamangi jeribang khongchet pu oiro senapati khongchet pu oiro and also ukrul gi ngasi jaliba khongchet or yamna symbolic ba yamna phaba duga ngasi ukrul chele gi amuk hena su phai hab tare ukrul sida ngasai gi kuki amadi tangkul ani gi marakte am chaona conflict se nongmai kamna ba lep tagai uji yam wana film de leibne aduna praja sing wari sana ba micham praja sing aduna kappa makhogi penda phongdokpa madugi damakta lengak leiri khoi soidana phana bhona ge habi gi thaja biram ba ground reality have tare Chief Minister masa mangna chalaga unarakpa wari chanrakpa makhoi apamba phongdomba adubu primarily focus to basi lambi sembuguma thong sembuguma to focus torum basina maram oraga ngasai gi conflict to the ukrul district lari ba phong chari ba conflict to the address toribra natraga tawdribra similarly koi valida tawwe di haraga tawba manda ba film dalibas maina ngasi chaliba khongchasan yamna symbolic am phaba koi di governance lari government lari akoi yamna administration lari habasi utpoina chatpasi am phajaba taragasu ngasai ultimately core issue sing dudi ukrul gi hoji phong sariba February nipan digi lai irang sidi masidi address story bra is it addressing the visit addressing the core issue habigi wahang masula yata jasine kamai yeng bibe hoi visit si madugi magi peace mission confidence building aduga trust ki adugi visit ta badu madu khangai phagana bani habigi adugi intention ama yawbudi man su yam toin high ko yes aduga man panbu matam da aiju koi lambi da madu ai sigi basu ai adubu madu koi leba ki nikal ga tawi ha basu dum hai yes adu kitang conflicting oi ba man ba de koi more da chapya ya da bas rasan pur chapya ya da ba complete chapya sigi lai ba films da harma matung da koi gi highway si chatpasi kanana koi masi highway da chapya ya de ha ba mi masing ji kesu ya manati ha busu highway de hai ko da inu panjaning di punjal lakan da thamning di chaliba khongchat sidai da community ahum loin unabagi potu medi lay natra jiri de chalasu community haitare tonga community ado hujuji ko yam kana ko ye masagi balance da yam thawai yong na mangin thana toriba adu kambu singi praja haitare ko adu su unarambagi aduga
sigi magi senapati chapatusu madum unarami aduga ukhulom dasu lambida lerambasu unarami natra madu da koi angang singna ga koi khut hai rei kai du yam nu sina tamidana ko adu maruena koi angang sina khul harak padu achoma message madi oheba mramdi angang di micham di lan pam di yes aduga sida tawri sidi khut nongmai paiba sing du na haiba khut tu neba akoigi duri di natra madubuni akoigi masagi koi narco terrorist adagi adu mata mayam sina koi maming ji haidi prithvi da kira maming mayam koi thon na tawri se adu aidu dane aduna miyam si adugumba masagi terrorist sing hai tare adugi actor ba kambu du digi isolate tawba simasu ya mathau tai ba aduna mai khongchat khuding maki matungda akoigi makoi hujiki hairiba kambu sing sigi marakta division thopagi pawsu dum tai ba ko aduna khongchat si punna yengadi magi reservation mayam nuai taba mayam sule adubu hiena faide edudi thamninge khongchat se adubu santi haiba se impose tawba yadi santi haiba sidi yam toy toy hairiba akoigi masagi dialogue tawgadamni haidi si mission su dum hai ko dialogue tawgadamni confidence building masi sagaram hona gadamni haiba si yam toy toy haibani na chap manaba akoigi chingda hairiba ukul da hairiba senapati da hairiba aduga masagi akoigi jiri da haiba wasi sigi mayol oriba akoigi capital oriba mafam sida su masu haiba mathok tai samnada internet amasung akoigi magi curfew ani se masina ai masima haijani se kai da akoigi masina akoigi miyam gi momentum masina makoi switch off tawri ne right miyam gi moment katang natana internet ki nang internet thingba haide de masina mangan tali si lupa karor kuntha tagina karor kuntha nga phok si nong da mahali kai gi stem su leri adu manipur gi case da boba ko yam de khe na ko gi machine pir impact yam sathi ri ne adu miyam gi anger di sounding ba se cd switch off to wi mata switch on tawre hadi internet thing mo matam da hack masige mai le nari ba hadi imthong ko ding gi internet si matau tari ni natra ko essential part amo oisal ai ne pun sigi aduna mipung khudimang se pisak pi ba angang de yona maron thopa angang de yona masai han box si masigi sounding ba ma leibesi mamangi matam tu thopa si uye ba aduga lonena ko gi ngasagi ko gi curfew to bisina su wai si ka tang ta ba da miam da sounding han ba ma phau bus adagi nangi sigi hek ko gi miam gi hola ko matam da tiar gas ki makon ta ba se masin su thok ta ba imung gi mi phau ta ko gi nuai ta ba ma asum phau ba aduna ko no zik nei na bisida su magi positive oi ba aspect mayam le ga su sarkar ai harik ba se masai da koi miam jina koi pen ta ba nuai ta ba accumulated or ba lisang jina koi nuai ta ba gi pen ba gi sounding ba gi madugi amma loina raga lakram ni na punjal lakan da di sarkar hai ba wai ji allergic or pa miam da koi ta ba da koi gi haina da ba amma oisale ba jik si ko adagi mo ko gi center har pa sta amuk so yana yadre hadi si modi si bharat ki prime minister ni ma amurti la ame ko manipur adu narendra modi pan ba sta da ko gi angang de gin an bausi ngai tu ba phawri si magi matam chan right time da koi right intervention tau hidaba tumine lagi ba even ko gi sigi nang jiri gi dung ma yam sathi ba thodok adu ga sigi tongau bi gi sigi tawri ba thodok sida yam sathi ba sigi yam na act of terrorism automatic sathi ba adu ma taw matam da wahai ma phongdok te kantem taw di hai bi gi pen da ba nuai ta ba adu parliament ta wangang gi da ba gi madugi ko gi nokan bi lai ri ni na ko aduna pen da ba mayam ji atagi matik ko gi miam ji da lai ba aduna kitang ko gi afaba initiative ama ko punam chu manage khang ba masi ko hai ba matam da su thari ba miam na masi pam de ba haidi nuai ta ba madum power lai re aduna kari to ko de di khang da haidi solution je krai da lai ge de ge haidu khang da ana kari matam na ko nepal gi por ke ta pusa lai se lambi si ko krai da lai ge si masi urak ta ba aduna masi ko gi lurching ba silaga na faga dori bra regime change to gana faga dori kai wakan miam da power isi ngasai ge ko gi pakhum phang ta ba de gi ne aduna ina first round si da ina tamdaning ba si magi sigi mission si afaba mission ni afaba mai khongthang ni adu masina akoi gi magi praja myam du di akoi unite ro kani aduga masibu yaning da ba manipur thoganing ba aduga kangbu sing du di masigi mache ta ba gi pot tu di adum madu di hengal pasu ai ko madu de koi yengba tari visit ama khangna koi shanti hekda purakani habi di yaroi sidi chumna ka ke koi intention du utpa adugi wahum du tambani aduna aina magi sigi first round gi aroi bo ena tamden bese miyam punamakta akoi gi masi ko gi sawliba asawa poliba hangi sawdna leba gi mathak tu da amuka ko gi ngasai gi hechen ba tuna thoiba internet thing ba se masi khudak ta lotho ningi adu curfew se kanada ba curfew hadi mana thami ba pungsing du gi manung da ne ayam ba ko gi masi ge ko gi curfew kairi si dinatra aduna curfew si kanada ba curfew si masi lotho piu maram di kai gi noida ani sina ko gi miyam da ko gi magi
सरकार गा नुआइता भाई तारे सरकार की मायक तले बा कोई हाना दिगे ले वाकन दो खेन एंगर से या मतिंग पांगजल ले बा कोई जसु केसु नुआइ बा लेते दन को अदुगा लोने ना कोई माना सोशल मीडिया दा अहेन बा वा हेबा हेड स्पीच होइबा अदुदे मॉनिटर तौ ताइ दन को अदुना मदाइ दुदai ममांग जु समझकी मदाइ दुदा कोई की लेरिबा कमिटी दो मदु मॉनिटर लै तौनबा लेबा कमिटी दा का कंपेंसिव होइना हाइदि खरा हेना पाथोक जावथोकना मदाइ दुदा कोई पॉलिसी मखादा मदु तौनबा होनबिबा कोई की ngsaigi masagi integrity leba dung jurist ki market gisu adi judges mayam ladies manipur natra the civil society organization du integrity leba adi mina koi gi kai khumna ba dugumba adi uzamar ta su intellectual tu yari khara hena yaundana khara ngai maza mada adi koi mieng changa kanda regulation du na hena adu adi the focus tawraga adu internet object thingi base sima ikutuk to lotho ningi adu lona karpi su lotho ningi adu gi mauta masti koi gi miyam da protest orisi pe da bini khangmani na mata adu yaringe koi gi table da wari sana na hona ba da madu de koi gi mekup khuding gi adu di hona ba ta bane ba haidi thoning da ba thodo miyam thuisi matam chana koi gi right time koi intervention torom da wari sara magadi madu di thom da su ya ba natra ko aduna aina han gi fast round ji tham da ning base dialogue habi dialogue natana to palambi leite hadna sem na habi se chap manana koi gi ngasai gi swai koi gi sidat koi gi magi khongjang jang heli ba singi magi lusing ba sing da su aduga manipur gi lari ba koi gi han gi ex sem yam su lari congress ki su lei ade bjp masa gi su lei atoba party sing gi su lei madu bu so koi gi ngak leitana ta na tikna tawdana magi collective oiba decision ama an individual nataba lanai gi nataba the sem gi nataba apun ba collective decision ama madugi lauri madugi matungi na chali haibado maduma koi utpasi maduna su asopa message am pini thamjai okay dialogue is very important ngasai second world war phauba chauhraba etomom thadar phauba ngasai gi dialogue khaktana hairi balance loisali haibagi example si multiple times ngasi gi journeys da ngasi gi visit asida chief minister na tuan mafam singda duma phongdu haib tare aduga maruina ngasi su national highway number 202 Imphal Jesami via Ukhrul lambi si chalibani masi chat matamda phongdo khrisi highway chatpa thingi si thingamba chalhan ningdaba mi si kasu yamamdre keno ta kangpopi parang chappa matamda angang yamna nungsi na khut hai howi adun misam miyam di sumaina thingba kumase pamde moidi thoidona sum se kem khande adun mi se thing is highway chatpa da yaroi chatpa yaroi na thingi ba mi si na ta buffer zone land ba yaroi na thingi ba mi si yamde hai na indicate se tawni hai tar yamda targadi yamdri ba musing adu gi mathakta crack down to godori bra makoi bu phagadori bra natragna ga sai hai gi ba dialogue cm na hanjan hai ba dialogue to godori bra yamda ba mising keno da ayam ba mising du di mission prajat kapi hai tar ngasi se akoi yam ware koi nuai na rizagi hai ba gi wafam ari mission prajat jing de loin cooperate tawri hada lenga se aduna cooperate taw da ba mi khara khakta ne jo haire khara khakta du ti do pangam dribra ti dok targadi makoi ga dialogue to godoribra dialogue to ru he targadi makoi mathakta action logo doribra adun ngasi gi journey sida pi riba key take away so ja kamai yeng bi jaring ko hojiki highway da mi chat pi ai mi kharana thingbani adu ki bidagi chattabani highway gi port ama yam toina hairiba se masi reality ga akoi gi ground reality da leiriba port tu ga adu mana ngangi du ani se isam samnada gi mong ama sum to chief minister mana haiba wahai ni akoi khudimak respect to bum thoi aduga tawsu tawraga lai ayam matamda adubu handaki matang sida highway kanana thingi habse masima chief minister knowledge leitabra ama tawi maduma kitang nuaite haibadi akhoina national highway Imphal Dimapur lambi sida chatpa matamda kangla tombi ki aswaida thingi ba potse kanana thingi haba matamda kana gumamta thingdi asi thing is either CRPF natraga either Assam Rifle natraga Manipur police na thing ba police na chalan ganu ha ba the government authority government gi oiba police na akoi chat kanu na thingi ba pot na ba adurgadi kanana no highway chat pa thingi se highway number 1 am la akoi gi di mayam ma se mamang da leihiba akoi gi malem haiba male transgender akoi activist na lalakpa matam da kanana thingi police na dum thingi kanu na thing de kanagumba amta civil society natraga mi thokla pura kolok pam de tawde thinge ba adudi thingi bu karigino number 1 adum amtung yengjen biro sini haidingina haibadi highway sida chatpada chatningba kiba mina chattabani aduragadi masidai sida thingi nakoina kijabdi chattabani haibagi wafam sima ade mioi khujo kharana thingbani haibagi potuma adugi potu laktaradi khujo khara du karigi damakta thado oga thamibano
makoida dialogue ki pot ama lakpagi pot la so dialogue is done only with the civilized akoi organization moina agitate tawmatam democratic oi mong da torku matam da adugi matam du khakta da dialogue to bai wani aduna taba hostile oi ba adagi kano torku matam da di hostile gi kano ma moi the nature yaw mi sing du ga di kamai dialogue to it is the law enforcers sing china makoi nga kadawni moi hamada moi kando kadawne ba adugi poto yawdana kamaina dialogue to no haibdi reality ground reality to ga akhoi ismaina mit sagali ba potam ka mayam si convince tong na ba adagi lip service ki adagi mayam si ngaktang ki convince tong na ba gi idea amada sagat po oiraga di madu khwai gi laibak thibu oine ba kaino the reality se loin khangi lot ga thamba ya ba pot na te ba evidence am like rabani sujata imagi mairagi sujata na asi power ga chatke mataw matam da kana no du thing is adu ergadi kari gi damakta hairi banu sigi open tawi ki badagi satawne haiba wafam je masi chief minister nam tang yengsin bi ba changi have number 1 sima thamjage adagi akhoi gi manipur si da thoisi hoi tang teret ki yamna laibuk thiba thogdoktuna khoi da laibuk thiba thogdok haiba tare thoning da kari gi thoiba noi su kaisu thoning pote government thoning amoi adu thoglai ba pot se kari gi thoglai there is a security lapses sai se high grab ne ba mase aina haiba nate even the home minister manak hari bane security lapses oram ne na adu gi matung tarak pada security lapses to the tizen ge have adu thinung ge gidani man haibudo adu gi matung tarakla tholokpa incident thinung ge kamain tawge khoi khange adu gi duda the security khoi ge misinformation oibai ni kaina haigal e ko ada government sina moina tori moina tawgada ba thabak sung tawg dabida akhoi gi mayam na saurga hore sin namda ba yana ba pot am khak sum sanaba man ba pot am ubasina sida legadaba confidence kai leiduino haibagi pot ama lae akoina hamba lakpa matam da government se akoi yam expect away haidi moina si paikalakani kaigino bada hana tawramba hujik su tawriba pot se afaba pot oyeba phatte habadi hairoeba kaigino da all the district of manipur se chief minister na chatpa ngamgadabani chatkadabani aduga madugi pot chawkhat tharangi thabak lokhat pai se it's a very good kano neba ko tawbadabu koina khanggadabadi tang tareki matung da lakhibada tang 15 da kwakathen da kari tawgi kwakathen gi junction simakta da bom to myam ma kaptana adi rubber bullet jawbar yaw da kan mok bom gumba kanugumba tear gas cell di yam kape aduga mi myam ma saurga tholokpa mi myam aduma kai dana cell ga sokpa yawi ngarang nungdang makta da ngarang nungdang makta da singamai da kari tawgi makhong segairi bani aduga as per akogi video da tholakpa akogi keno da social media da tholakpa footage khara da di kari tawge ha matam da security force na mi sing si chumna laksa wak to pharaga phubagi footage leba adagi mi gi cctv camera thami do security force na madu thugai bagi pot hoeba security force sing sibu mi gi cctv camera thugai bagi import tawbra lona yabra moina tawribudo haibana chingba mayam leiringai ta jadra ngasi chatpasida ngarangi miyam ma makhong segai ba yawri bani sokpa panba mayam yawri bani adugi miyam gi pendabagi pot da adom gi diversion du chatlaga som da chatpagi pot ama lakpase pot sibudi general normal times adi yam phaba pot ne normal times not even more normal times hujiki akoigi leiriba manipuri susi da masi chattaba yadaba mak oiragasu magi mayum da thoiba pot to hana losinba madi changdro miyang ya sawu se karigino noi sawu se karigino haiba pot ama changdro trong lawbi gi jesina karigi damakta akoi di yajaroi ex graciana akoi yasinaba yaroi na hairam ni se karigino mayam se pendri habane pendri ba pot se hana losinba ama changi government na masi khangna ai khoina soigi badagi ni aduga masigi potta mayam da pengadaba thabak se utteba haibe yai mayam da pengadaba di karino haibe nahan trong lawgi incident do angang ani sigibado adugi inquiry ma tobiyo judicial inquiry bok tobiyo aduga follow up ta CRPF na kapada mi ahum sigibado adugi judicial prop tobiyo tawrakanda aduda miyam na achumba adu tawrani haraga tawba hawtaragadi karigi damakta miyam gi asaw se kadoi fatheroi doino sung taw taw dobi de NIA da sinare harakanda NIA na mi phari hen tor koidi khangdaba kaigino da other side of the koi pawmi som changhande ko changa som ta kano tawbagi moina su changhande moina su pusande akoina changu bagi pochu hujiki fibam sida dum lubani na even security force na bok chingda bagi akoida dum nomoi ga kapak pa yabai fibam su dum lei na han gi film di yengragadi aduna swagi jaga sida akoigi miyam sibu thaja hannaba thaba amta paikhallaktaba aduga dialogue si chummeba dialogue is the only way to solve akoigi crisis sineba adu dialogue si tawba hongnaba kari keno tawrage sineba
ꯍꯧꯖꯤꯛ ꯉꯁꯥꯏ ꯔꯥꯖꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯗ ꯍꯥꯏꯕꯤꯈꯤꯕ ꯍꯧꯖꯤꯛꯀꯤ ꯆꯠꯂꯤꯕꯁꯤ ꯌꯥꯝꯗꯤ ꯐꯔꯦ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯗ ꯆꯠꯂꯤꯕꯁꯤꯁꯨ ꯌꯥꯝ ꯐꯩ ꯀꯩꯒꯤꯅꯣꯗ ꯗꯦꯔ ꯏꯁ ꯑꯦ ꯀꯟꯐ꯭ꯂꯤꯛ ꯕꯤꯇ꯭ꯋꯤꯟ ꯀꯩꯅꯣꯒ ꯀꯨꯀꯤꯒ ꯇꯥꯡꯈꯨꯜꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯊꯦꯝꯕ ꯌꯥꯅꯕ ꯆꯠꯄꯒꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯅꯕꯒꯤ ꯊꯦꯝꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯥꯏꯁꯤꯟꯅꯕ ꯌꯥꯅꯕꯒꯤ ꯆꯠꯄꯁꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯇꯥꯏꯁꯤꯟꯅꯅꯕ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯒꯦ ꯁꯥꯔꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯌꯥꯅꯗ꯭ꯔꯤꯕ ꯒ꯭ꯔꯨꯞꯁꯤꯒꯤ ꯀꯥꯡꯕꯨꯒ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯁꯥꯏ ꯍꯥꯏ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯨꯒ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯒ ꯑꯅꯤꯁꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯋꯦ ꯐꯣꯔꯋꯥꯔꯗꯁꯦ ꯀꯔꯤ ꯆꯪꯁꯤꯟꯈ꯭ꯔꯒꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯣꯂꯤꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛꯐꯥꯎꯗ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯂꯧꯈꯠꯄ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯃꯤꯌꯥꯝꯁꯤ ꯊꯥꯖꯍꯟꯕ ꯑꯃ ꯆꯪꯉꯤ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯂꯨꯆꯤꯡꯕꯅꯤ ꯃꯤꯌꯥꯝꯅ ꯁꯥꯎꯗꯣꯏꯁꯤꯗꯤ ꯃꯣꯏꯗ ꯁꯥꯎꯗꯣꯏꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯉꯥꯛꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯟꯃꯦꯟꯠꯁꯤ ꯃꯣꯏꯅ ꯆꯂꯥꯏꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯅꯤꯁꯦ ꯃꯈꯣꯏꯅ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯛꯇꯕꯗꯒꯤ ꯁꯥꯎꯒꯗꯣꯏꯁꯤ ꯀꯅꯥꯅ ꯁꯥꯎꯗꯣꯏꯅꯣ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯎꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯦꯔꯥ ꯃꯤꯅ ꯏꯟꯖꯜꯂꯒ ꯄꯪꯁꯥꯎ ꯁꯥꯎꯍꯜꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯇꯣꯛꯊꯣꯛꯄꯤꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯅꯤ ꯃꯤꯌꯥꯝꯅ ꯁꯥꯎꯔꯛꯏꯁꯦ ꯑꯩꯅ ꯇꯧꯕꯁꯤ ꯄꯦꯟꯗ ꯇꯧꯔꯤꯅꯤ ꯑꯗꯣ ꯄꯦꯟꯅꯅꯕ ꯃꯤꯌꯥꯝꯁꯤ ꯄꯦꯜꯍꯟꯅꯕ ꯃꯤꯌꯥꯝꯁꯤꯒꯤ ꯄꯦꯟꯗꯕꯁꯤꯡꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯂꯧꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯣꯖꯤꯁꯟꯁꯦ ꯂꯧꯊꯣꯛꯀꯅꯤ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯀꯤꯕꯝꯗꯣ ꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯥꯔ ꯕꯤꯌꯣꯟ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯠꯇꯨꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯠꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨ ꯐꯥꯗꯕ ꯉꯝꯃꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯁꯃꯦꯅꯦꯖꯃꯦꯟ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯀ ꯍꯥꯏꯗꯅ ꯊꯝꯕꯒꯤ ꯑꯗꯩ ꯃꯤꯅ ꯏꯟꯖꯟꯕꯗ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯈꯔ ꯅꯝꯊꯕꯗꯤ ꯌꯥꯏ ꯑꯗꯨ ꯃꯇꯝ ꯀꯨꯏꯅꯗꯤ ꯅꯝꯊꯕ ꯉꯝꯃꯣꯏꯕ ꯅꯣꯡꯃ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯋꯥꯃꯤꯟꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯄꯨꯔꯥ ꯀꯥꯏꯃꯤꯟꯅꯕꯁꯨ ꯌꯥꯏ ꯃꯌꯥꯝ ꯆꯥꯛꯃꯤꯟꯅꯕꯁꯨ ꯌꯥꯏ ꯀꯥ ꯍꯦꯟꯅ ꯁꯤꯃꯤꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯈꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯏꯅ ꯂꯩꯕꯤꯔꯕꯅꯤꯅ ꯍꯣꯏ ꯆꯠꯄꯗꯨꯁꯨ ꯆꯠꯀꯗꯕꯅꯤ ꯑꯗꯒꯤ ꯏꯚꯟ ꯇꯦꯡꯅꯧꯄꯜꯐꯥꯎ ꯆꯠꯀꯗꯕꯅꯤ ꯃꯣꯔꯦ ꯆꯠꯀꯗꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯆꯠꯄꯁꯤꯒ ꯂꯣꯏꯅ ꯗꯥꯏꯂꯣꯒꯀꯤ ꯋꯥꯐꯝ ꯑꯃ ꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯤꯕꯁꯦ ꯃꯁꯤꯃꯁꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦ ꯐꯣꯔꯋꯥꯔꯗ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯎꯍꯟꯕꯤꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ओके डायलॉग की वे फॉरवर्ड है तारे डायलॉग तौदी से करम मोंदर कमाय तौदनो हायबगी लंबी में यादम है तारे अचट खुदिंगी नत्रगदी हलाबु मतुंगदा डायलॉग से करमाइन इनिशिएट तौदनो अदरवाइज डायलॉग पुदि दम तौगी आइ केनोदा कोई ममांग दसु कोई केनोदा चलगा कोई गुवाहाटी चलगा कुकिजो काउंसिल का वारी साना की बुसो दमक लई है बतारे अदुना वारी साना बुदुई अदुम लेंगागना सिलकपा ngambadi yai है बतारे दुबु हुजिक चलीबा खोंसेट असिदा ममांग चप चीफ मिनिस्टर की माइकेट की हेक तंबसी की लेंगाक्सी यामना कुइब नत्री ngasi sudum hai masi popa kuidriba anganggumani tha aniga nume 13 ni khakta ngairiba adumlaba lengakni natraga mana chief minister oirakpani maramaduna mayam srida ka hena complaint tawbasi kitang haidragasu wahina haidragasu indirectly remind hin tawba natraga development yamna tawba ngamdragasu koi hawbada ngairabani aduna kitang mayam si indo injin kauthokauchin tawna ba yabra haibagi idea ma thamba male tara aduna hairiba 2 months ka 13 days ki manung sida ngasagi 11 days ki trong lawbi ki unsolved problem je leri ni haitar aru targadi ngasagi lengang na hairiba ai khoi lengang si angang gumani infant amagumani adon chita kitang mayam yang thong to wi abra haibasi kyam yam yang thong chin to wi ga tagi habi wang sule keno da next year se koi election laktoni by January first week koi election notification ching lagta ragadi matam du ire leitre hetare aduna sigi situation sida koi gi matam yamna khoi jik si nawri belenga amani aduna masida mayam kitang yeng bibi ya habagi keno si room se legadra kama yeng bibi madugi wafam do da raza khoina khanna ba ya base summi administration as a system amoina sum lakpani right aduga mamang da pairam mi dusu BJP na lead tawba sarkar ni hojik la isi su leadership change tobai wani han oiramba mantri so dum oiba yawri natra aduga moina chatharamba administration ki continuity amadi leiba tabani chief secretary same chief secretary ni same security advisor governor so adu oiragadi sarkar amagi tawbam thokpa strategy gi oiba continuity dudi leibam thokpani madugi logic tu da yengagadi
tha anida ngairiba sarkar se matam khara yengbigo haibadudi haibhambudi thogasu madu munna logically khantharaga yenguragadi madu logical oide haidai maramdi sarkar sina thoiba conflict se kamai tawdana loisangadagi haibagi strategy amaga loinana administration da paikhatpo oiramagadi madu mathang manaw naina sum paitharakpada improvement je sum urakadone hauji hairiba wahai sinadi hana lairamba sarkar duna paikhatlamba thorang chingdoga hauji paikhat lairiba sarkar sina paikhatpa thorang sigi marakta gap lai haibagi posak amaka logically thole sigi wafam jini deidi ani subada aina thamningba wafam na ngasa akoi gi kainona su hairiba RINKU na su hairiba yam phajaba akoi gi reality da se chatningba mi punamak loina chatpa yai haidana haibasina chinda hairaga thabak oina pangthok akandana thingi law and the order maintain tawriba security na thingagadi sarkar sina law and the order singa pada khitang pharak dare haibagi pot amakak leiba natra karigumba chalhanbadu akoina security pi gen wai da chali do maina chatke ngasai haina gibado chief minister na chatpa matam sidi security se yomaga chatpani na adudi everybody loi chatpa ngamani kanagumba kharana baw haireba manipuri suyamna sel thungi phibam phatraba tolo pawni thingai na pi bang ngamdadana thingdana leiba tanja sida adu yam security ma season naraga maruda thadariba paisa duna somda thadaraga de aduna hena kanani haibigi meeting baw leire aduna di aikoina misam na chat ke haiba matam dani anybody khabar da nungti jagi yaw yaraba poni thangai chengna social activist na chat panataba misam ma na chat ke hairuba bawda masi changjan ba yade sang ba yaroi haiduna tawr ibni mamangai dadi sumna akoigi praja gi mihut oiriba MP amana honorable MP amana satpa bawo security force sang ba yaroi hai adu eragadi masidi hoi hojik phibam phagale chief minister challe ado misam ju chaningagadi chatpa yai haibasida security na thingagadi security is kana gi order the thing no sarkar gi order amana thing adu sarkar na masi chatpa yadri haibagi phibam do chindana chatlu hairaga thabaktana chatlu yadaba tawragadi ngasa aikoina mamangai de sum hainariba mistress ki phibam je sum hengalakane hojik su yamna chatli je symbolic oina thai hairi se masi matugi follow up action da positive oiba action uraktragadi artha tholo oidoini aduna sumaitona sum artha tholakta base sum hengalagadi praja ga sarkar gi marakta leiba gap se noma gi sum pakthoraktana ngasa gi trust deficit se sum lauthoragadi administration ji mapung phana pangthok pungam oi aduna sigi matang sidadi akoi hoi tawbada ngairi ai khitang leiriba system sida yamna mamut ta daba khangdri haibagi wafam do anauba sarkar ama lakpa haibadi party phongbo oiragadi haibai honorable CM masamakchu hana party sida minister oiramni de hauji home minister oiba so honorable home minister so hana adu minister oiramani deputy CM animak hana amada hana oirame mamang immediate sarkar oiramdarga su koi nemza ki gendi hana oiramani makoina administration ki system sida tawminadana sum laaba moina thani makhaida ngari thabak oina paikhat pa ngamdri haibasi administration ki lapses kar leiba mali logical oide haijani aidi adu hoi nauri bani na yengsi symbolic oina phai haibagi wafam de koi dum thamjari jini adu aina thamjaning ba wafam se chin ga khutka samnadaba koi na haije chatlu yaidi hairaga thingbana administration da thingba adu ide karino leiba gaps kadai koina thaja doise hairi waro da thaja doira thabak tar prajana uridi thabak tu ne aduna tauri ba thabak sida laiba trong lawbi gi phibam asigi aftermath sigi matung da laiba CRP na kap na siri ba kholiba mayam ka si at least taurak pa potu di ngasai akoi lalhoba ngoi sarkar na thop statement da swai chu da yawda ba kangbu na to bani chu da yawda ba kangbu na madu tauragadi wari sabagi thong hangbaga loina na aina yadaba khulai paiba group tu gi mathakta makhoi du phana na ba thabak khara sangsan bagi mathau di ta da sangsan le hai mi manga phare mi manga do kayam yam involve to bono habi gi posi hoi ma gi security gi haido pa yadaba pot kya maram di oiram ba ye adu gi posi akoi khangbam tho ya ba maram di chu da yaw ba kangbu ga toraga di wari sa ba hai ba ye dei raj aina thamning wa pham mana wari sa ba isi da koi da hoji wari sa ri se moi ga muknariba group siga wari sari se
मखोई CSO सिंग वारी साइ मखोई CSO गा सरकार ना इनवाइट तौर इवन सिदा लाप यादे ना गुवाहाटी दा वारी साइ अदु CSO सिंग दुगी खुजी दी कना ना पाइगे बो मनुंग द लान होरगा लेरिबा सु तोबा कांगु सु नतब सिंग पाइरे अदुना वारी साबा सिदी मपान थोंगी ओइना साबनी मनुंग यौना साबा ngamdriya aduna sugi kambu ga su munna wari saba yai sugi kangu di sarkar ga yana dana leirabani na moi sugi ground rule phajana chatli bara haiba sarkar na monitor phajana tawbi darkar lai maduda monitor tawrakanda sugi ground rule singdo phajana satraga de moi de action lokatpagi darkar lai adai sarkar na thoglai ba statement se da hauji su yaudaba kambu ni na haira amina su yaudaba kambu di wari saroi da ba yadamni na at least misam praja hatpada khulai sizinaraga hal amina moigi mathakta military crackdown natraga security ge crackdown to waise tawbam thokpa thabakni madu khongjen yana sangsan laga NIA da sinage sinau sinaroi to maduna wafam amani sumna I was oina ba haibi mauta aduma tawbam toy ani subada aina taw haijaning ba wafam amana CRP kem da thomjan lu baise irangi matung in ngaktan mo faisidi mo thokre adoragadi nongai si kapak pamatamda thabaki swaida pali basingsidi at least more thing na ba kaptabi adana kapagadi bukki makhada khongi makhada kapgadawni asiguba mayam si thabaki swaida palaga leitaba mayam yawi adoridi sidi kaidobagi NIA da sinabagi mauta NIA da kona sinaraga sudi athoba judicial inquiry ba tawbam thoya yes lalhobuna tawromradi judicial inquiry tobai mathau tadre maramdi moji santi thugaibani moji marakta military crackdown tawgadawni adubu CRPF Central Reserve Force da PN da praja mayam na sangsan luba matam da moina nongbai kapak na siri sing dudi mathabak ta pan ba yawani na mo thing na bagi ta thabaki makha da khong da palam ba khong da sope siro adu orgadi sigma mayam sin leibani na sigi judicial inquiry ma kai do bagi high court ki judge na bo era sun natraga kaina gumba hana retired judge amana bu tawhlasu sigi judicial inquiry ma akan na ba matam da tha mari gi manung da tha manga gi manung da ahum gi manung da sigi report ama piu report gi matung na sarkar na thabuk pai kat kani gai base tawbam thokpa thabak sing ne aduna aikoi na ngasai dei khana ri bas da koi loina mangna hai ri ba chin da hai baga thabak oina tawthorak paga thabak da thabak oina tawthorak paga chin da hai bagi manung da chin ga khut ka mana da bai do chin ga khut ka mana da bar sina maram oidana praja gi mistress sum hengale trust deficit sum hengale hengal lak pasina kaidore sum prajana sarkar digi lapthore prajana sarkar digi laptho ingai di masi aphabo oiroi praja gi su oiroi sarkar gi su oiroi aduna sarkar sina thabak oina uba yaba khitang hai tawhanning ba thabak hai tare re masai ko gi chinglen na swari ba khitang hek tawbaga chimpha oina irang thogadi oye loina near thinga dong nei je chimpha oina leiba dong na tawre loina ek mi se tinggarani tingba dometa som extend tawra leiba curfew sini pung manga bo curfew thamai pung manga matungda adum chatli kasu tawde adi curfew leiba leitawga samani sumai tawna prajagi poching samna da bagi pose si mayam je thabak oino onthok na bagi pose yam phajana khanna ba ma darkar lai masi tawna bo hona bada civil society singa wari thaba darkar lai ground reality da hakthek na awaban nangi ba miwai singdu dagi pau tabagi mathau tai khangbagi mathau tai honorable CM na chatpi ba sumaina dialogue tawna bo hona bada aduna dialogue tawna bagi lambi ma hona ba matam da khwai dagi maru ba si confidence building ngai duni confidence building do lera kan da dialogue to makha sa thaga dawni aduna hausik se dialogue chatharaga yanada ba khaidor ise masi kari dauraga yanaba ma purakadage haibasi phajana sarkar na cabinet ni kamlor khanna bi ba pai aduna moi all party meeting da anything tauraga political gi oiba minna ubaya ba thabukara lokhatragadi leiriba situation je version oiragadi sarkar gi thabaksu chahi tha tara muk leiragadi tara chahi ma leiragadi election laktoini makoisu thabak tawbo fai maramdi kai gi election do la kanda thabak ambau leitragadi hen kari daudoi na utpa yaro tha tara ise amarom da di sahi manga gi sarkar da tha tara ji tele ya den lerga thaba amta toram da gi akoi ano woni tha tara da kai da tawung ngamo ya na leithok ki di prajan hai na okay matam yamna phangide chahi ama pau phangide ken wada ngai gi election gi model corrupt conduct lothok gi tar ga di matam yamna legi di hai gi narrative amsu lakpe hojiki ki oina ti tha ani ga numit tara hum duin dang ngai ri hai gi khuthek bhai batare aduna adu gi narrative ta lebi gi hota miyamna pami ba simak thuna moi system ama hana leram ba administrative structure the legislative system du makata na continue to vibe tare aduna madu tawraga yam thuna hairi ba mayam sing asi sort out tawna hona ba nadu natragadi hujik lairi basi for the last 10 days ki situation se the valley is the same situation se the thammaga as if nothing is happening as if has a is a new normal numit khudingi koi lambi thing ba numit khudingi tear gas kapa miyam tanghai ba sigi
lenga ka amadi security person hedi miyam ka amadi security persons ki marakta tashal tawbasina numit khuding ki daily normalcy oiraga lenga no sire dum tawjabani dum khara dum tear gas kap khara tangairaga dum tokse gini natraga dum tangaira lore aduri dum hanjagini habi wakal on da sum leiraga lenga na atoba thabak lom da sum mai onsel leita raga di hairiba masa mathanda hanjagini khan ba new normal le khalam basi masi abnormal work pasu ya have taramadu abnormal whendana ba lenga ka apa mari nang sai habi ki ba dialogue mathok ta habni hairiba lenga ta pendri lenga ki thabak thorom sing da pendri ba miyam sing aduga apa mari thamni dom ta lenga na kari mathok ta ba trust building ki wahum su thamni na adu su trust building am thun thamba mathok ta gani habni whereas chemsana mamagi senapati se matam da su ondo ki basi development amadi per capita koi income se masi wang taragadi koi keno si peace se dum lakani habi wahum sing lai adu ngasi sakhi ba matam da su koi tongan tongan ba koi urep uyam tong tamambagi wahum sing yam le hetar mar oina 2025-26 ba chahi 25-26 ki ukul district ki oina scheme for special assistance investment ki makha da nauna sagar kadaba sirui heritage village amasung koi bakshi ground ki urep yung su tamam ki wahum sing yam le hetar duna infrastructure ki development sina natraga per capita ki development sina koi ngasai ki peace propangam bada mateng pangatore bra Manipur ki jikle ripa situation asida haibu hong dune duga peace itself is an indicator, one of the biggest indicator of development ki khwai ki chawi indicator the peace dunia tuna atop indicator me am dona peace purpose yadori bra haibu hong singu me am dare tu ngasi chali basi trust building ki confidence building ki journey amakani is a journey of peace na mamang su chimensana fondo kibelere aduna hojik si trust building se karam mong da tauri kama adu ngasi ki kongche sida trust build tawba ngamgani makhat tana masigi momentum se carry forward tawba ngamgani ani yang bibra ja chele kamai thambi inga sai ju thamjak re ko masi intention du di ule aduga yam tien ba akoi gi tha ani makai thadri ba natra angang da paraga di sansa ba su ngamdri ba natra adu masi akoi gi nagi kano bokta sagum bok sagum dri ba gi thak tu ne adu ara ga tien gra ba matam du gi manu du da sahi hom sida amutang am gi dra ba mamangi lenga aidi mamangi akoi gi ngamam dra ba jiri du chalaga madu de lepuri ne ngamam draba kang poping ame kapuping ame ni adu ju khul muk chatle ko mazu makha da chali ne aduna di ngamam da ba pot khra di magi matam sida yam pia ga so angang si pia su ngami aduna sigi ngam si adu nga sai haina ri batong law gi case adu ga tai si di ain gi matung ina tokom thok pasing du di madu tokom thok ngak ta ne adi judicial inquiry si Manipur da thoki ba mamang da thoki ba mihan pun gi thokdong sing da aya mana koi judicial inquiry toki ma ta ne yam koi adu gi poll aduna asum ba lak ta baduna amani ko aduna haini ba kodi maksi akoi gi preventable oiba hadi ngasai kalamba ya ba punsi mayam koi kan gi drise masi matam chan right time de koi intervene tordi matai du de ne koi na ngasai political advisor ga hap tana ngasai koi advisor gi role si am mathok tai ka harise ngadra ko aduna aina hajening badi tawriba koi gi sem gi jiki mana yamna koi gi sensitive oiba area sing da man chatlise masi dum koi afaba khongthang ne na madu dum hajeningi aduga magi phamung makha da koi gi tumbam da halaga tumbam da koi gi chaiba mai adusu madusu koi gi dialogue tokduna muthana bo khonna batai hadi magi ukul du magi yum aduga chimisar moina as a chimisar natra ukul du magi yum ni aduga magi mores yum ni churasampur yum ni jiri ju yum ne cm ama hadi magi yung aktan ai yum da mai chai du di kai mutam hage to ri adubu akoi gi magi hek akoi gi phamung tumam bori ba phamung makha do aduda di akoi gi mai chai natra adu mai to na ina thamjani di akoi gi dialogue sai mamang du sai ko hek irang si akoi gi hek thorka yam kalakani habigi pose urak padigi aidi lana ayun su dum ai hanu su dum tajai aduga message one su dum tajai khutak da koi all party meeting to ba aduga civil society organization follow up to haidi Manipur ko political party sing du ko honor to boywani aduga yam sin har ga di thabak field da sing na maki akoi gi mangjin thana thoi di akoi CSO ngata ne ana CSO su akoi gi pun su na batai selective on su na batai madugi suggestion lo batai aduga loine na akoi gi collective oi ba akoi gi magi opinion mo na collective slogan mo na collective action ji tauna bo hona bata akoi lengak matandana yaroi Manipur da manam de akoi gi Manipur si apuna mana khangi duni akoi gi CSO minus to kanda akoi warep amata akoi gi sustainable oina lo ngam moi hadi political party sing na koi tumi lemetam da CSO matam chupda mangkin tha thopa altane Manipur si aduna akoi gi dialogue sa akoi CSO sing su ngasai gi CSO
haidi koi ki singi siu su tampaki siu su koi leptona madugi pausi fauna bagi tabak sidi koi in addition to ina hajari bising matuk sida masi medi tokon toeba madu tawdragadi koi ki magi diplomacy magi diplomatic oiba magi political gi strategy du soini mrangdi koi loina khangbo antani mamang da thoki ba thokdo watok sing sida CSO gi mating yaudana koi gi ngasai santi por paisi madu kasu oigi de aduna thajabasi akoi CSO ju thambi batai ko ana trust ki deficit ama CSO da thajaba leita bai je miyam na su thajadar mrang loina harasu CSO sing na kauba akoi gi magi call amadadi miyam si siba changba khangdangai lebak ki damni tho khalla kan tho imne natra tumba sa ba tho ine aduna di call amakta miyam tho leije maduda loina haraga su akoi gi CSO sing na thajaba ma leidi bane aduna CSO sing thajaba am change aduga aina ngsaigi khongchat mai khongchat sibudi apaba khongchat ni makata dum chadabiu tobu election na han gi do leibani na tabak khudi makse akoi gi khongjen jang na to homdi changi ko sima aduga aroi am tang haijaninge akoi gi magi wari sa bi tabak se dialogue se okay dialogue si akoi gi magi ruling party ki mai kalik masen du ga su dialogue si toin to biyo adi trust ki pose confidence building hai ga trust hai ga manung se hanong tang pun biyo ba manung pun ba man da gi posi mamangi sibina leba matam da su madai du yam uyi ba koi right yam na uyi ba hai opposition hai si ngasai gi lebam loi toi manung da su lei gani mapan da su lei gani adu yaringi masigi koi gi sungba koi leba ki oi ba issue si da di yaringi koi gi united oina leibasi se mathau dai dna ko aduna madai du dai du thamjaba ga loina na koi gi ngasai gi hanagi former CM sing leibasing adu hanagi former gi my veteran opposition leader su mayam su lei ozoni sing mayam su lei aduga koi gi magi koi gi ngasai gi intellectual sing gi marta su koi gi senior citizen sing su leiri toina unabagi thabak se masimadi tawbatai ba ko aduga loina na sai lotion badugi tu tasen amta hajen ga khudak ta koi ngi si sajari ba wari se masik matung da haiba tabuk si tobi ba loina na akoi gi miyam na angang yauna miyam na akoi gi khoi tok titna sauri ba internet se masi ban to se khudak ta handok piu aduga loina na koi gi curfew haiba sukan kana draba curfew manung da ngak ta koi gi mai ihou je kan mang ta ne ko manipur gi se ado curfew haiba kana draba manipur da koi relevant oi draba curfew haiba posima koi gi lokthop piu haiba si haji okay how kiban me tarani asida manipur da lairiba public ki adum laba ihau mayam sing asi agitation mayam sing asi curfew manung da ngak tene tare internet shutdown manung da ngak tene aduna sigi redundant oiraba aduga yam effective oiraba tum mechanism sing sina mani miyam gi human rights hai batare masi fundamental rights sing mangal laga sum matam sangna thambanu mitrani se dum new normal oil matter miyam gi new normal lenga ki new normal oil thambasi masi am tan doku tamne adubu high river situation asi laina akoi gi jiribam chaliba laina akoi gi jiribam dubudi jiribam chalu hal matung dok tron ob incidents tok pani adubu high river incident si masi kitang krak laksale losan bangam draga so krak laksale kanda senapati chat tar miyam harau gadong ni armai tok dana akoi ukul chat tar jam harau tok adubu ukul da so already problem lai bin ukul chat pas madi yam phare habi yohum singni chaliba mafung kodum loi phai hojik su teno bolda apan ba thing ba aki perkpa targa so set kane habagi chief minister gi will pongdo kebel ere and so jampur so sakane habagi plan jung myam le yata duna loi chatpa oibio to hojik le ba in hand da hojik le ba problem trong lobgi incidental lotion ba kari kai bagi habo ham dunia to masil lotion na ko chali ba atom hum jingda chali si atom hum sing sida peace ki natraga ngasai peace mission natraga trust confidence building tawna go damta chali bisi number 1 trong lobgi incidency masi solve ton hom matam it will take time matam yam changani myam zadum haina matam changani lenga sadum haiba number 1 aduna maram odur pura number 2 masa out of the situation of the case is so complex natraga so impossible adun lenga ki out of control lei bai tare masi thuna solve to webs number 2 number 3 ignoring the case sigi case be ignore tori bra because kana gumba amagi political hand namna maha ki lenga si destabilize to na bo hona badu makal ki activities sing khara yaw yana khan badagi हाइरिब मैम से मरम ओइरगा तोंगा तोंगानबा प्रोपोर्शन दा instead of focusing a lot on this atopa maruiba for example ukul sa poibe sanapati chapi hairiba मैम सिंग asida si hena emphasis pibgi mami tapo in ubibra zakma yengbi jaring ye trong lobigi incident sigi seriousness se government sina
thawina khangdaba male sigi incident si killings of 2 minors ko Right. tha manga da ngari ba maga chahi manga da ngari ba angang ani sigi ba mama bu na sokpa adusu tumminge matam da bom kakslak padigi soi bo sokpa ibse si ba ibse masigi seriousness se lebak sina phajana khangna chathabiramagadi Right. adu ragadi pot se akhoi hujik leiri ba akhoi miyam gi sauba kari kari se automatically matom da father masu yabane khangdabadagi moina kombagi hujiki point 3 da hangbigri ba mogi political stability se to guide na bagi kanaguma karana tawra abra habagi wakalo na masagalai ba pot se that itself sina akhoi na kari phauge ha matam akhoi na masi direct moidagi tabadi natte moina haibadi natte adubu nakoina na ningpung ngangnarakpa Right. masigi pot se mayam da yohonnaba honnarakpa sina akoina khangi karigumba conspiracy theory khara sagalakanda leiriba potsigi issue dugi adai thoiba thongdok tugi pot se koi nemdagi naba sideline tawba yanaba thaba khara paikal abra ayse akoi yam chawna uiba duda koi aduna akoina khangadabadi makoigi hujiki government sina tronlobi gi incident hoi senapati chatpagi wafam duma already hanadagi schedule tawba adugumba khongchat amani madu haibidi tronlobi incident thoktrengegi mamangdagi hongna senapati da chatkani haibase hanadagi leibanina madu bawbadi akoi hanagi program du kaibanina adu chatlame na su khalasi at the same time ma chatlagasu home minister di lehuridana home minister na hariba si law and order ga su mari leinabadina mana dum deal to where after all hariba from si magi district su oi assembly constituency mak natraga su magi district ki oeba aduna hariba pochi da mana su dum mieng adum karchanga ga challiba potto akoina phayena sum khandu aseba ko adai da lakanda haje diversion technique mayam sizinaba manba leiriba pochi da thoiba issue sigi ngasai kanogi akoi angang ani sikiba adugi follow up ta mayam gi asawbudu dagi changjaluba da CRPF na nomoi kapadagi mi ahum sigi bagi thodok se irai lai gai kaimta na tabagai lowba manbagi pot ama hujibokta angang singdo lowdribani asiba sing lowraga akoigi cremate tawdribani aduna sigi pochi da migi asawbaje sum leigani ese khangkhangna madugi phadanabada internet ban adusu technically yamna haisingba mongam khakta akhoi si lamsi yam kuina chahi umena akhoi gi irang leirabani ka haibai mongam khakta hana tawgi sumain taw hana gi sumain soi ka haiba manba mongam khakta numin nini khudi extend torak pache prolong internet ban je yade tawbada bu sumaina numin nini torak temporary ban tawbasina moida heng court ta kaida lak matamda ada answerable oi answer thibagi pot mali ana yam haisingna tawi curfew su yam haisingna akhoi gi sanaraga thambi mi hoibagi akhoi gi life se khara sum chai cha laga mayam se phura ga mayam hek tholok pa dekta phuba curfew tham jela thoi ko lonjalan ba mayam se ka wahan ba aduga mayam se sorok ka tholok pa tanna bagi mong man bagi pot ama sana ba adagi hostile ohen ba security sing se friendly oida ba public friendly public ki secure tongna bagi tholok pa malhanda ba hostile oiba public na muthola di phugani chaigani kakani makhong ten gani haiba mo man ba mong ama kakta hujik tam tamna olai idana matam khargi mamang na masi uramde hujik ure ieba ngarang nahan ure ieba nomoi caption bi miyam ra ka nomoi caption bi adagi mayam chumna koi gi protest tawraga chatli dubu nomoi paiba kana yauge adagi khulai paiba kana yauge kana gi yumde attack to yauge just it's a democratic process neba akhoi gi pen da bu phongdok pagi kholaw law bagi tholok pa pot neba adu da caption liba nomoi adagi atamna na makhong soliba mayam ama tawriba poto aduna tai hostility of the security personnel se yam hegatna bagi pot ama mathau hapagi pot ama sumla eba adu happy bana kari gino haiba matamda leiriba miyam se khara sok tawri soi badu atai tai haibagi mong ki hanna bagi koi intimidation gi part ma yam chawna yaweba aduna di hujik leiriba manipur gi asaw ba se kaidongunda adugi technique tuna adugi tactics tuna kaidongunda namthaba ngamoyeba adu ngamoido pot ama tawriba se kanagi wakhalon am khakta tawriba no da akhoi yam munna khanbam ama change hujik leiriba government pariba su moisu manipur gi mini maitai ni aduga manipur gi indigenous community gi marka leiba community gi represent tawbani adubu chief minister oragadi all community oirebani manipur gi pulap khalakanda kariuma thawak khara without the disturbance of the mogi makokta leiba center da leiba haiba tare makoina disturbance tawdabida magi own magi mogi yathang yaudabida magi matomdagi oiba wakhalon amakta manipur nungsibagi potto phongdokpa matam oye boji adu kari gi damakta phongdoktrino haise acho wang amoina hujibokta adum leiri se si adunani haiba tai okay wang mayam leire haribo wang singa sigi pakhum lengak na chief minister na
yam tuna kogi action haba tare masi pi ba mathau tagani action speaks louder than word haba gi waham na sing masu mayam lai atuka ngasi mamang da senapati gi tang tara da selo ba khongchet po bi ngasi ukhrul da chat pa yamna maru oi ba khongchet ama ka hab tare hari ba khongchet mayam sing ngasi da miyam na khongchet to the focus toroga even our discussion could have focus more on ukhrul journey adu ukhrul journey the focus to ba yada da na sonda trong lobby incident se lai se karino hai basi masi natural ne yam organic oi ba tar intentional design na tab masana yad ba tar ukhrul da selu du yam phai to gadam ni mafum der peace pro hono gadam ni chakhon abo hono gadam ni sanapatu chakhon hono gadam ni every district chakhon hono gadam ni madu gadam ta sakatam ni even law and order ki problem le bani na home minister of how purga sakatam ne habi wapum sing myam lo ya na wapum oi gani adubu so ama krak krak lakshan mama wat pani na madu krak krak lakshan view krak krak te myam do ina lak pa tar myam do na protest or myam da krak krak lai banu mai na ngasai taseng na mi halami basing adugi mathak ta krak krak lak targa di ngasi myam na street ta thola ga protest ori ba ngasi internet shutdown tori ba ngasi curfew tori ba angang myam me school chat na panic mode ta yum yum doloi lai nei ba myam sing se leram daba yai habi no ser ngasi the Manipur files ki edition chima tang shal sunjer ngasi ki edition chima ban gidamak to ja humakpu aroi bisna makan tha se ponok cheri appreciate you joining lona yemi pun musang ngasi ki edition se karam to bi SKTV Manipur ki tongan ba social media handles sing da join to biraga comment amadi feedback tha bir piyagani well ladies and gentlemen thank you so much for joining us from the other side of the screen until next time this is Raj Nonthombaam signing off KHUMUKCHAM.